Chief Minister khemchand hayeng Jiribam da chattuna meitei amasung kuki luchingba singa unagadouri. Chief Minister Yumnam khemchand na luchingba anoba lenga asi hek lakpaga ahan boina lamdam masida tangdu laitaba hanjilaknaba ahan boina February thada Jiribam da chattuna mafam madu da kangluki irang na sogalaba meitei amasung kuki gi IDP sing unakraba matung makatana Chief Minister Yumnam khemchand na hayeng Jiribam da chattuna meitei amasung kuki gi luchingba sing amuk hana unaduna phurup ani gi marakta lainariba thajanadaba asibo amuk hana hana gumna nungsi chanan laiminaba amadi lamdam masida tangdu laitaba phibam hanjilaknaba pandamda wari sanaraba yai hairi mahaki khongchat asida minister amadi MLA kharasu saruk yagani hairi amadi hayeng chatkadoriba khongchat asi imphal dagi makhagi lambi da chatpa yai haina thajaba yaba pau amana hairi Chief Minister amadi minister yauna MLA sing hayeng jiri da chatkadoriba asi ngarang New Delhi da Union Home Minister amadi khemchand ga unaduna state asigi law and order gi phibam gi matangda kopna wari saraba matung imphal hek tholakpaga lok bhavanda Manipur gi Governor Ajoy Kumar Bala unaduna wari sakraba matung khongtang asi lokhalakpani ningsingba yai Chief Minister khemchand na National Highway sing sathok sasin yare adumakpu community anigi marakta thajanadaba leiban maram oraga chatpa kibani haina media da phongdokraba matung lamdam asigi miyamna Chief Minister sing hana National Highway sing da chatkadabani haibu wafam sing phongdokhiba leiribani